BJP Manipur Pradesh ki President A.SARDA ga loinana BJP ki MLA kharaga wari sanare ngasi nungthil Imphal gi Nityai Pachuthekta leiba State BJP office ta wari sanaba gi thabak chathari wari sanaba gi thabak ase maru oina BJP gi MLA singbo amata oina punsinduna leingak semnaba gi matangda pangthokpani haina MLA yumnam khemchana phongdorakle hiramasi gi matangda Impact News ki reporter Lalpal Wahingbam dagi paudamama resign hek tawgibudagi koi MLA singsi amukta punna phamdri hanadi koi leader of the legislature lening dadi any issues koi phammaga punna khanamina bani but resign tawgibudagi koi leaders usik president ore aduna koi mayam si amukta punna kauraga phaminana ba haibani athu matam lepa an atopa regional party am form to boy dudi oitokpa yaba ponatida kana adu koi di tabadi leite do kana ko na khalam yoroga di madu koi mangra dan gumjan matam yam lorisi matam yam kana logudi na trida ko so koi punna phaminara kanda kamai to sie ke do sie adi sarkar ama nauna kamai semsi ge do wari sanarani Manipur da miyam na khorana ngai riba miyam gi oiba dung do popular government ama yam thunu semba habu hom du gamari le na ngasimak BJP Manipur Pradesh ki office koi gi Imphal da leiba thambal sanglenda BJP ki MLA Mari aduga hariba state ki party president A.SARDA unaduna Manipur da yam thuna koi gi BJP ki leiba MLA sing asi amato puchunduna dugumaba leader makhalaga miyam gi balenga amasem ni pandam ngasi mifam pangthokre hariba mifam asida sar yakhiba MLA sing asi koi singjaba assembly constituency ki MLA yunam khemsan langthamal assembly constituency ki MLA karam syam koi lamlai gi MLA bomcha amasung hyanglam assembly constituency ki MLA yunam radesham hariba MLA Mari asiga hariba thamal sanglen asida state ki BJP ki president A.SARDA unaduna hariba wafam si batanda khanani nerkhewni adu mifam asi lor matungda koi close door da pangthoki mifam asi lor matungda koi gi MLA wai khemsana phongdok laming matungna bamising na phongdok laming matungna yam thuna Manipur da dung ba miyang ge ba government ama semduna leiribe sele PRC lokthok khinamagi pandamda BJP gi leiribe MLA sing asem matuna punsunduna mifam pangthok laming matungda dung ba unanimously MLA sing yaba miyam na yaba dung leader am khallaga yam thuna lengak semnagi pandamda haide bang sing mifam si pangthokpani haibagi wafam aduni tabu mifam asida hariba MLA Mari sina pukhali wafam asi kadai phawgona thabona pangthokna miyamna pamliba adungba miyamgi popular government ama yam thuna selsa semba haibo pham dudi ngamina butari padum sari ba camera person else wasarma galwena Lalpal Impact News Imphal